Akashvani Imphal Wahengbam Rajessh na pau pajari ahanbada maruiba pau nauna semdokpa thabak tawba amasung aonba purakpa haiba wakhalonda sarkar asina thabak kaya paikhali haina Pradhan Mantri na hairi Thawbal jila digi lupa koti samri rongi mamal oigadaba drug fabaga mari lena senaba international drug lord ki jamin kakre amasung Manipura COVID-19 gi active case lising ahungi makhada hantaraktuna lising ani chamapan yangkai mathoi leiri naba phabagi changna chada marphu 3.3 yaure Lebagasina malengi laichet oriba COVID-19 gi mayokta punna amato ina lanteng nari lamdam sigi miyamna sakhangna raba miyoy kaya nasu lanpam masina mai pak na bagi damag Akashvani Imphal gi ipaw gi kuthang na mipum kudimangna araiba thawong ahum face mask upa amaga puttaruk lapna leinaba mai mit amadi kutsa toina hamdoktuna taru tanana thamnaba appeal tawri Manipur gi sangai bi seksakpi surma chanuna COVID-19 degi ngaktoknaba miyamda appeal tawraduna hai Mayam punamakpu surma chanuna khurumjari hojik phawbagi oina COVID-19 gi vaccine puthokpa ngamdribana maram oiraga laichat asidagi ngakthoknaba amata ngairaba pambaidi cheksinba haibasina oiri sarkarna laichat asi thingnana hotnariba asigi mathakta aikhoi punamaknasu bhab taminaduna laichat asidagi ngakthoknaba tangai phadaba niyam ahum asi ngakna chatminasi ahanbada aikhoi khudimakna yumdagi mapan hek thorakpaga face mask soidana upigadabani ani subada sapon natraga hand wash sijinaduna khutsa sengna hamdoksi amasung aroibada mi amaga gi marakta foot taruk tagi tadana social distancing thambiduna mayam punamak section na laiminasi section bahaibasina isa nungsiraba imung manung amadi miyambu laichat asidagi kanmangam gadoribani mayambu amukana kurumjari Hojik mapung oiba pau Pradhan Mantri Narendra Modi na hari laibaga sibu nauna semdokpa thabak tawba amasung awonba purakpa haiba wakhalonda sarkar asina thabak kaya paikhatli Pan IIT USA na sinduna pangthokpa IIT 2020 Global Summit wa ngangmada Pradhan Mantri na hai sarkar asina awonba purak taballam amata laitre agriculture atomic energy ngaksel healthcare taxation na singba lamsingda awonba purakpa ngamle Shri Modi na hai labor gi lamda su sarkar asina singthaningai oiba awonba kya purakpa ngamle Pradhan Mantri na hai COVID-19 laichat ki marak asida Bharat ta singthaningai oina sen thadarapagi chang wangli masi ayambana tax ki lamdani mahanai atai leibak singna Bharat asibu thajaba yaba mapang ama oina lobadigi sel thadabagi chang wangkhalagli bani Mukhyamantri Nongthomam Biren Singh na hairi Imphal gi Porompata laiba Janims ta semgatliba phamung chama laiba COVID hospital sayol amagi manungda sangaragani Raija gi planning bibag na sindura ngarang Imphal gi konung mamangda laiba City Convention Center da pangthokpa Manipur na khwaidagi phibam pagalakpa Raija oirapaga mari lena emergent Manipur gi thoromda wangangbada Mukhyamantri na hai COVID-19 na narba miyoi sing layang naba honabada thengthabana Raija sa laichat asina sibagi chang wangkhalakpagi maram oiri Mukhyamantri na hai Rajas da lariba lanai hospital singda COVID narba miyoi sing layang naba tonganba section sing thamnaba haijaragani mang hai COVID vaccine yanthoknaba gi namak state task force committee semle Mukhyamantri na hai Janims hospital gi campus manungda cancer hospital sanaba lam ekar 3.5 khangdoktuna hospital asi sanaba thabak paikhatpa haure yariba makai hospital asi mathangi Vidhan Sabha mikhal mamangda sanganaba honagani Handakta laikhidraba Manipur Police ki Inspector L. Premchand Singh da Chief Minister Gallantry Award piragani masigi mathakta laikhidraba Inspector asigi imung manungja lupa lakh 10 khetri puron oina piragani hainasu Mukhyamantri na phongdokki Mukhyamantri na hai street vendor Singh da sentang piba Pradhan Mantri Samman Nidhi scheme sanahanbada Manipur na apikpa amasung chingi raija singi manungda khwaidagi makok tare mangnai Kendra gi Housing and Urban Affairs Mantraloy na hiramasigi matangda serol ama raija sarkar da thalaktuna khanghalakle Tabiriba pawasi Akashvani Imphal degini Thawbal jila gi Fogdel Kairambi degi lupa koti samri rongi mamal oigadaba WY tablet lak nifu phaki baga mari lenana drug lalonba asida maruoina chenariba international drug lord kocho nengda hanadegi district and session judge Thawbal Tara Devi na jamin piramba adu kakre Aiwana thangalapa wakat amagi matungina district and session judge notune serina jamina du kakkibani Abdul Rahim hargasu khangnaba Muhammad kocho neng Myanmar gi Rangoon gi Komu village degini
Assam Rifles na hauki balai popa numita Bishnupur Jilla gi Ningtho Khongdagi KCP MC gi mioi ama fare hari parba mioi adu makata na Wahengbam chatanaba Bishnupur Police Station da sinakre hari. Assam Rifles ki Spear Corps amasung Manipur Police na hauki ba nomaizing numita Liberation Tiger of Tribals ki kuchukulai lalom mioi ama Imphal iski pangai dagi fare hari. Mangon dagi magazine yawa 9mm pistol ama amasung kapa yari ba maru taret fangle hari. Numit asimak da security kangbu asina yangang popi bazar dagi kulai lalon ba ama phaki mangon dagi magazine yawa .22 gi pistol ama kapa yari ba maru aniga korana fare hari. Amarom da Assam Rifles na More Sahar amasung akoibda leiba khamtheng na lariba imungi lukhrabi sing da chana thaknaba polam sing yang thokre. Assam Rifles na JJ Children Home and Edulum Rehabilitation Center More dasu chana thaknaba polam sing yang thokhi hari. Manipur COVID-19 की एक्टिव केस लिसिंग अहुम की मखादा हंथरक्तुना लिसिंग अनि चमापन यांखै माथोय लेरी COVID-19 कमन कंट्रोल रूम ना ngarang नुमिदांग वायरम थोप चेरोल मधाई राइजस हौजी अपुन पॉजिटिव केस लिसिंग कुनमंगा चत्रुक मरफुद्रा माथोय सुरे हौखिबा पुंग कुनमरिदा मियोय लिसनी हुंबुद्रा हुमदोय नाबा फदुना डिस्चार्ज तोखिबा गलोना नाबा फबा मिगी मसिंग लिसिंग कुनिथोय चमरी निफु मंगा यौरे नाबा फबगी चांगना चादा मरफु तरेत दशमिक अहुम तरुक यौरे Cherola dun hai hauki ba pung kunmari da mioi ama khakta laikide masi tharaga laisat asna siba migi masing chani marphudra manga sure hari ba matamas da mioi lising ani subna ni pu test to da mioi chama yankhai manga COVID-19 positive oiba thenaki rises da hauji phaw da mioi lak mari lising kuntra chani kuntra mapan COVID-19 gi damak test to kre Nagaland National Highway Project tara manga semgat na kendra gi road transport amasung highways mantri Nitin Gadkari ngarang jatra hunkre mantri na National Highway kuntra mapan gi Dimapur shahar fauduna satliba lambi gi saruk semgat na basu jatra hunki Imphal ngasi forma pause singi marwe pauk singi damak Ngangom Kiran lere Kiran Thagachari Rajesh Imphal ngasi fonga pause singda marwe na phone ribo pauk khrapan mitar badi most improved state phangak pagi emergent Manipur gi thorom pangtho khiba amasung COVID-19 gi mari lena pauk singa sin haibetai Narol ge thogdangda phamung chama leiba dedicated COVID hospital sangaragani cancer hospital sargani go to hills makha satharagani December mapanda senapati da cabinet phongani haiba chief minister gi wafamna banner headline togdun phong pona phamda PM Swanidhi loan pibada small amasung hill state ki oina Manipurna makok tare inspector Premchanda CM Gallantry Award Ngangom balada inspector gi rank ki phawa pham piragani haba chief minister gi wafamna ahan headline tori sayol kharsida covid ki vaccination drive haurgani haba PM Narendra Modi gi wafam amasu pausi asigi ahan balamai de phone Sanalaibakta district headquarters singda pangthokpa cabinet mifam amuk hanna makha satharagani haiba chief minister gi wafamna ahan headline tori opposition MLA singi sakhat thorang gi thabak singda ayat apan piduna leire haiba congress ke Kiran ki wafam amsu pausi asigi ahan balamai de phone Sangha Express Manipuri da India da covid vaccine ready taure haiba PM gi wafamna ahan headline tori Aikoigi unique cultural identity laijai haiba education minister S Rajan gi wafam amasu pausi asiga han balamai de phone Huyalan pauda Myanmar langakna Indo Myanmar friendship gate number 1 amasung 2 December kuntra mathai pauba thinki gadori haiba pauna ahan headline tori irai bakta covid na laikidaba singi mathau mangam pangthokpada sel lauraroi positive masing yamkhatlakibadu harau kumai khara laikibadagini haino headline tawduna phone Cell Express ta COVID-19 vaccine yanthoknaba task force samkre pung kunmari da mioi cham yankhi manga positive ore amasire haina headline tawduna phone Imphal Free Press ta sayol amagi manung da janims ta phamung cham laiba tongan ba COVID hospital hangdok lagani haiba chief minister Biren gi wafamna ahan headline tawduna phone Morning Bell da Myanmar gi drug smuggler MD Chocho naingi jamin kaktat kre haina headline tawduna phone Manipur Melda PM na COVID ki vaccine sayol khargi manungda phangalagani haina phongdoki ba pawn headline tori Science Express English ta COVID na naba sibig sang hanglak libasi hospital thengna purpadagin haiba Dr. Rajogi wafamna ahan balamai de phongli People's Chronicle da achievement ki matang da India Today na mana pirak pada sarkar na harau phongdokpugi thorum pangthoki bagi paw ahan headline tawduna phongli Rajesh Thagachari Kiran Loisilapda COVID-19 digi ngaktonaba face mask upa putaruk lapna leiba khucha amadi maimi taru taran thamba haiba achangba thong ohum asi ngakna chatpinaba amuk ana ningsingjari
Aroibada maroiba pau. Nauna semtokpa thabak tawba amasung awanba purakpa haiba wakhalonda sarkar asin thabak kaya paikhali haina Pradhan Mantri na hairi. Thawbal jila di lupa koti chami rongi mambal oigadaba drug phabaga maridana chenaba International Drug Lord ki jamin kakre amasung Manipur COVID-19 ki active case lising ahungi makhada hantartuna lising ani chamapan yangkai matoi leiri. Pau lojare.